Tengnoupalgi mafam anida sakhangdaba singne bus torakpada Manipur Police ki personnel ahum laikidre nipana sokle. Laikidraba policemen singi mafamda guard of honor piduna amadi CM amasung cabinet member singa laikatri kai kumnaba putkre. Si Minister Ibobina Tengnoupal amadi Kangpopi district sing sangakre underground loop amatana kihalaga satkadaba government na tihay na section 1 tangkre. District tare lauthok ki bagi mayokta UNC na sindana ukhrulla made sanapati temiyam ki rally sing satkre. Amasung lilong nunggay da hawjak so pibam luna lairi makata na thoning da batogdok thokta na ba security ya kan section farang lokat kre. Mayam kurumzari adom ni yengbiri bas impact news ni ai keke thoksom na hojik pungja se phawbik marwe pawsing miyam da pizari. Imphal more lambi gi tongan tongan pham anida kolai matik sa na paiba lalhobani haina singna ba sakang da singna Landabada Manipur Police ki personnel ahum laikidre ngasi thokiba tamthiba thodok adu ayuki pung taru makhairom tabada Imphal more lambi ki loksau dagi Imphal lomda kilometer ahum salaga leiba loksau lengang tabida ahan boina thoki ahan ba ambush tokhraba matung pung ani makhai kanaraga ayuki pung nipan kara helakpada thamna pokpi amadi bongyang ani ki barakta anirak subo ina police personnel singi matakta landarakhi loksau lengang tabida thokiba thodok adu da Police personnel ama mafam adu makta laikide loksau gi ambush mafam thokiba adu dagi kilometer ahum lom laptaba mafam amada taramatoi suba sam rifles ki post ama sulairi bani amana more hospital yorba matung laikan na bangam dana punsi longki thodo adu da personnel kaya amana soktana more hospital da first aid pi ba matung makata ba layengi damak imphal gi tongan tongan ba hospital da pukatuna laikan nakhi impact news na phangba paw gi matung ina ngasi ayuk angan bada Manipur Police ki team amana Tata 407 da ROP duty taunana bahaigal lakpagi lambida thodok adu thokibani sakhang da bakulai matiksa na paiba kangbu aduna hana lumduna leiraba matung police ki team adu da lakpada bom na hana attack torba matung nongmina makata na landara khibani hairi bongyang amadi thamna pokpi ani ki marakta thokiba thodok aduna chief minister amadi deputy chief minister anina mafam adu yorok lamdai da thokibani hairi mafam adu da thokiba thodok adu da police personnel ama laikidabani hairi nauna semkraba Tengnoupal district sanganabagi damak CM amasung deputy CM lakadabagi mangoina lambi asida ambush asi satharakibani Manipur government na anauba district tare lauthokibagi manungsa ngasi Tengnoupal district sanganabagi damak sem saringai serakta ambush asi satharakibani thodok thopa manimakta Manipur Police ki DGP LM Khaute IG range 1 clay khongsai yauna district ki makok tangwa police official singna laktuna yengsinki Sing tadi Loksau tadi kare hengkalaga salam dah kamai tahu nama ki accident dah bom mana tahu raga nomi itu dari maya ini ani yang mahu tahu oh itu di noi mak ni jangan soalnya tuan kaya di khang dia kian tahu anu baru dah malah le macam sida mangat tahu mana ni taruh nangga Loksau da thokiba nongoi kapsil lapki thodok adu da laikhidraba police personnel sing adu di more police station da laiba yaripok ningthau nai dagi MD Ayub Khan sahi kunthra manga Sandel gi Ril Lam center dagi Lungrei Saranga aduga bongyang gi thodok da laikhidraba duna ani suba IRV gi Thawal CDO da attest tawa yenkhom jiban ni loina na soklaba police personnel Nepal hojik langol da laiba sija hospital da laikanari asok paching adu di more police station da laiba khabam maka laikai dagi Laisram Pratap sahi kunthra mathoi kumbi sing saibi dagi khangimam Sarat Kumar sahi nifumathoi moijing dagi MD Lukman sahi kuntaruk lamlai singphai dagi halun baite sahi kunthra mapan more ward number 5 dagi MD Nasir Khan yaripok sangam dabi mathak dagi Basir Ahmad more ward number 8 dagi Jangmin Thang Tokthang amadi Nambol Kamong dagi M Somendra Kumar sahi kunthra mangani asok pasing asik marakta halun baite MD
नासिर खान अमदी बासिर अहमद खरा थीना सोकपदगी हौजी हौजी सीजो हॉस्पिटल की ICU दा थमली सीजो हॉस्पिटल लाइकनरिबा पुलिस पर्सनल सिंह अदु मणिपुर की DGP ना लुसिंगबा पुलिस की मखोक थोंगबा ऑफिशियल सिंह लाक्तुना येंसिंखी लोइना थौदोक अदु अकन ममोंग कंडेम तौखी अमसुंग मणिपुर लरिबा मियाम थौदोक असि कंडेम तौफम थोई हाइकी असिगुम थौदोक असिना सोल्यूशन अमत पुरप ngамloi थौदोक अदु कनाना थोअनबन हाइबदु सबसाना खंगी मतंगी मतुंग इना पाइखत पयाबा थबक पाइखत कनि हाइना DGP LM खौतेना मखा ताखी ngasi ki thodok adu da laikhidraba police personnel ahumda manipur ki chief minister cabinet minister singh amadi police ki makok thongba official singna ahan ba manipur rifles ki samadhi ground da kai khumna ba utkre amasung ahan ba manipur rifles ki personnel singna gun salute pituna laikhidraba singh da kai khumna ba utkre loinana laikhidraba singh imung manungi mioi singh awap da chief minister saru yari haiba utuna imung manungi mioi singh bo chief minister okrami bobina thamjin ki amasung laikhidraba police personnel singgi imung manung da lupa lak manga ge sanpam pibiga loinana imung manung singgi mioi sing da sana bathabak piba natraga laikhidraba singgi loina bida pension pina ba khanagani haina su chief minister na foundoki liberalize pension logera natragana atopa imungi next to kin kanano ma magi qualification dugi chana badu yengaga koi sarkar mateng pangna tawgani adu masigumba yamna heinous crime haitare pangdaba haitare cowardly act ni adu masi moi kadawende su success oroi koi masen hanaba sunaba masina karigumba amta solution amta puro oi pendaba khotaba mayam singdo khudong chaba yengnaraga lummaga ambush tawba haibisidi araiba thabak ne masidi loina ba ngamoi doba kanam su leiroi masina karigumba solution namta akoi masen hatnaraga akoi karimta masina solution puropa ngamoi sarkar gi side tagi strongest tamda akoi condemn tawi more labi gi loksaw langang tabi amasung thamna popi amadi bongyang ani gi marakta thokiba sakhangdaba singe ambush ta laikhidraba police personnel ahungi thawai yaudra bhaksang postmortem tawkre laikhidraba police personnel ahungi haksang adu nungthil pung ani makhai tarakba adwaida porompata laiba zainamski mokta purakhi mafam adu yaraglaba matungda postmortem tawdana laikhidraba singi haksang adu makhoi makhoi gi imung manungda kusinnakhi noni dasu ngasi numidang pung taruk makhai taba adwaida security forces singa lalobani haina singnaba singa kut thongnakre thodogadu da CDO Bisnupur ki commander personnel ani amasung Imphal West ki SI ama yauna atopa police personnel amaga punna personnel mari asopan nangkre hairi impact news na phangma pawda thodogasi none ground mapada numidang pung tarum makhai kare helakpada thokhibani hairi hayeng none bu mapung phaba district laukthok katoriba siga mari leinana ROP duty tariba police personnel sing aduda sing mathaktagi masakhangda bukolai paiba singna nongmai kaptharakibani kudakta police personnel singna kut ankibaga loinana pungkhai khara hena nongmai kamnaki hairi hojik phawbada sokhiba police commando personnel sing adu kayam thina sokpunamadi apha pun tawbigi chapchaba paw phangmangamdri underground loop natraga kanagumba loop amatana kihallaga satkadaba government natte matik saba pawkhum pigani haina Tengnoupal district sangabaga mari lainana chief minister Okram Ibobina phangdokre Manipur government ki works department na Tengnoupal da nauna saba valley bridge ama yauna Tengnoupal district ngasi sangakhi Tengnoupal district DC complex ta pangthokiba thoramatu da chief minister na hanagi district mapan gi mathakta anoba district taret ama nauna semle ba si kanagumba kanglup amagi tabak yenglaga natraga mayokta sengkhiba natte lamdam masiki miyamgi khudong sanabagi damak sengkhibani kanagumba mioi kharana pendaba leiramba yai adubu hana sunaba madi aki khang pibana kaidongnungda mai pakpa ngamloi siba haibasi aikoi khudingmak nongma natraga nongma soidana sigadaba leirabani hana bana warosin purakani hairabadi ngasi attack taroleba sing state ki force ka laba tawba ngamgadaba natte ngasi ki thodok aduda punsi longkhraba police personnel singi imung manunggi awabda mahak amadi government na saruk yari haina phangdoki ambush tawsalak bahay sira bomb nang salak bahay sira
सुमाइना हिंसा तौरगा वायोलेंस तौरगा कदाव नुंग सुमाइ पाओय मधुदा अखोइना कीगदबसु लेते गवर्नमेंट साइड की बेफिटिंग रिप्लाई पीगनी अखोय नोइना हात्रसु सिदौ लेरे अदु नोइना थ्रेटन तौरगा चक्कदब गवर्नमेंट दि नतिएबा अखोय देबा एंटी नेशन एंटी पीपल ऑर्गेनाइजेशन ता तंपाकी अंडरग्राउंड होइबा याय सिंगी अंडरग्राउंड होइबा याय मधुदा ए अपील तौरी करिसु अखोय हानबा पामदे अखोय मणिपुर दा लेमिनबा इसिनाव हक्तनी अखोय मसेन हानरगा सोल्यूशन अमता पुरकप ngमोय अदुना मोयगिसु मसिंग कया लेरंबा याय स्टेट गवर्नमेंट गिसु मोयना हातपदे लोइबा ngमोयबा अखोयनासु मोयबु हातपदे लोइबा ngमोय अदुना अखोय मसेन ई तानरगा हानरगा कनाना अखोयदा कनाना मतेंग पांगबिरगनी अखोय मसेन मांगमिनबा नतना तौबीगनो फमिनरगा कनो पेंदबदो अखोयना ngamba वरगना यस अखोय मतेंग पांगनी ngमदबा अखोयगी परब्यूदा लैतबदुदी सॉरी अखोय मसिदी ngमोय मतेंग दि पांग ngमोय हाइबसी अखोय हाइजिगनी गवर्नमेंट अनौब डिस्ट्रिक्ट सेलेबासी कनागम कम्युनिटी नत्रगा ऑर्गेनाइजेशन अमगी मायोक्ता सिंगनब नत्ते मियांगे सखत थोरांग मपुंग फाना पाइखतप ngमनबनी हाइना से मिनिस्टर ओक्रम इबोबिना कांगपोपीबु मपुंग फाबा डिस्ट्रिक्ट अमा ओइना लाउथोपगी थोरमदा फोंदोखरे कांगपोपी ग्राउंड पांगथोखिबा थोरम अदुदा सरुक यारादुना से मिनिस्टर ना मखाताना हाइखिबदा स्टेट असिदा लैरिबा लम खुदिंगमक लमदम असिदा लैरिबा कम्युनिटी पुमनमकिनी अदुबु मथौ तारकप मतमदा लौसिंदुना मियामगी सखत थोरांगी थबक थोरमसिंग पाइखतकदबा ओइबना लम खुदिंगमक गवर्नमेंट गिनी हाइबनी गवर्नमेंट असिना कनागुम कम्युनिटी अमगी लम पिथोकपगी वाफम लैते लमदम असिदा लैमिनरिबा फुरुक खुदिंगमक अमगा अमगा नुंसी सानना लैमिनरबतदा मणिपुर इंग तप्पा पुरकपक लोइना सौखतप पुरकप ngमगनी हाइना से मिनिस्टर ना फोंदोखी लोइना नौना लाउथोखरबा डिस्ट्रिक्ट सिंग असे क्रिसमस अमदी लाकदोरिबा अनौब सही असिगे खुदोलनी खनबियो हाइदना पाउजेल पीखी अखोय खरदी थेंगरे अदुबु मधु अखोय इंटेंशनली डिलेट तहोनबा नते अदु कंडीशन दो अखोय मुन्ना येंगगा तौद्रगदी खरा अरुबनी अदुना अखोयना अनौबा डिस्ट्रिक्ट सेमजबसे मसी मयामना लाकदोइबा क्रिसमस अदु लाकदोइबा 2017 की अनौबा सही की अनौबा गिफ्ट ओइना मयामदा पिजबनी मसीगी मेसेज सिना अखोय लैबा ईश्वरना यीशु कृष्ण ओइबा याय हिंदू की धर्म न ओइबा याय इस्लाम चटपा इस्लाम की लैबा धर्म मपू ना अखोय खुदिंग मपू नुंगसिनना साना सिनना लैमिनबा ईश्वरना पीबीबा ओइसनु थौरम असिग मरी लेना डिप्यूटी चीफ मिनिस्टर गायखांगमना हाइखेबदा अनौब डिस्ट्रिक्ट सेलेबसे फुरुप अमतगी अपाम येंगदुना सेंबनते मियांगे सखत थोरांगिनी मसिदा मियोय कांगबु खरना थ्रेटन तौरिबसे सनबा यारोय फन कन्ना थ्रेटन तौरबसु मणिपुर गवर्नमेंट की दुना सत्कदब नते मणिपुर के सखत थोरांगदा अपनबा पिरिबा सिंग मखाताना चथरबदी अफबा ओइरोय खांगबा ngambagi पांगल हेलगलबदी मणिपुर गवर्नमेंट सबसाना थेंगनगनी हाइना एनएसएन आईएम अमदी यूएनसी दा नाकोइना अकनबा वाफम थमखी डिस्ट्रिक्ट इनॉग्रेशन तौबगी थोरम असिदा रेवेन्यू मिनिस्टर आई हेमंत चंद्र आईएफसीडी मिनिस्टर ngमथंग हाउकीप कांगपोपी असेंबली कॉन्स्टिट्यूएंसी की एमएलए नेमसा किपगेन अमदी मसक नाइबा ऑफिशियल कयाना सरुक याखी ngasi naga sinau singsina ban blockade to bakanda sate hilda leriba chinau mayamna akhoi ban toro pi gani han wasak labadi akhoi chief minister sidi wasak ngak minina soide pirakani akhoi blockade toroi ban toroi irang toroi akhoi violence toroi nokba madu ai thajadi haidana violence restraint to bodo mudugi manani masigomba violence ase असम सांग सत्तारगदी अफबो ओइरोय सरकारना ममा मपा ओइबगी मा वखलोन खलगा नम्मा मके खांगिनी खांग ngमदब कानदी सुसोय सोय थेंगला तारपदी ngasi imphal morel labida sakhangdaba singna manipur police ta satharakiba embos asigi apapata punama united naga council unc na lokam thoi haina amukona foundorogli ngasi kwakai thena leiba amuko ge office ta pawi singa unaba mada amuko ge president ps devan sharmana थोगनिंगदब थौदोक असगी मतुंगदा मिसम प्रजा सिंग असिगुम थौदोक सिंग थोगलक लोई हाइनिंगाई लेते मरमदना थौदोक असगी मतांगदा सेंटर दगे अथुबा मतमदा मियेंग संगहननिंगी हाइकी स्टेट असे बॉर्डर एरिया द लई हाइदुना इंडिया गवर्नमेंट ना हंथना येंबगी मोंग उरिबसे लाइबक थिबिने हाइना महांगना फोंदोखी तोंगान तोंगान मफमदा इम्बुसना चिंग ngasi थोइबा थौदोक सिंगजे हायेंग हंजि मथंग मथंग तौरकपसु याय मधु गवर्नमेंट की अमसुंग अंडरग्राउंड हाइतारे
हजिफाउगी अंडरग्राउंड अतोपगीद अखोई चार्ज तौनिंगाई थोदोंना लेते यूनाइटेड नागा काउंसिल की मागी परिंग नाइना चथरकपा एजिटेशन की मनुंगनेना अखोइना अदुमाइना लवे अदुना मिचम मियाम सिंगदा सोअनदननबसे मसि नाकल अनिमकना होनगदमनि कैगुंबा मियाम सिंग कमन पीपल सिंग सिविलियन सिंग सोलकप तारगदि अखोइ तुमिना लैरोय हाइबसिमा अमुकोगी माइकैदगी थमजरी पुंग कुनमरी सिगी मनुंगदा इंडिया गवर्नमेंट की साइडगी प्राइम मिनिस्टर होम मिनिस्टर की लेवलदगी अकनबा मियेंग चंगनबदो अखोइ पामी कैगुंबा चंगनद्रगदि मसि मणिपुरदा थोइबा थौदोकसिंग असे सेंटरना सीरियस होइना लौदेना अखोइना लौगनी Sairag asida nungai da maitai amadi maitai pangal gi marakta thokliba thodok adubusu amukona thikattuna kupna yangsilaba matungda sapsaba tawpham thokpa thabak paket kani haiki lubasiki president na asiguma thodok asi asaubu wathok ama oiraktana bahona bada miyamna mating pangbiyo amasung government asu miyeng sanghanning bagi apamba phongdokhi मसी कनागुंबा मैतै सिंदो ओरंबा याय मेबी अदुगा मैतै पांगन सिंदो ओरंबा याय अखोइ खंगदे स्पोर्ट चत्री ओनली इंफॉर्मेशन अखोइ मीडिया की साइट की फंगिबा सिंगखतने अखोइ मसी यांकुमने यंगचिनखिगनी यंगचलगांदा मसीदा चेनरबा सिंग अदुदी लैबाक मियाम खंगना अखोइ मागी फंगबम थोकपा दंदी सिंग अदो फंगननबो होनर जगनी मसीदैसिदा मणिपुर गवर्नमेंट की अमसुंग अतो अतोपा अखोई अथॉरिटी मैम लेरी ऑर्गेनाइजेशन मैम लेरी तोान तोान लुप की लीडर लेरी मैम अखोद कोऑपरेशन पीबीयू Loksaw amasung bongyangda sakhangdaba sing landarakpada Manipur Police ke personnel ahom sikhiba aduga nipana sokhibagi thodokpu Bharatiya Janata Party Manipur Pradesh abadi Manipur Pradesh Trinamool Congress Committee na condemn torakli Manipur government na anauba district tare laukthokkhibagi mayokta United Naga Council UNC na sindana ukhul amadi senapati da ngasi miyam gi rally sing satkre Khongsaloi sing aduna anauba district tare laukthokkhiba yaring de guidon amasung stephen atuba matamda thadu haiba kwalau sing lauki Khongsal adu da saruk yakiba khongsaloi sing aduna sowing hatred harvesting anarchy we shall continue to defend our ancestral land protect the constitutional democracy stop communal appeasement policy expedite settlement of Naga peace process haibna singba placard sing sizinaki Khongsal asina maram oreka town animakta nomoi oiba thabak tholom sing punglep lepki Lilong police station ki manung sanba lilong nungai da thangnana laiminari ba poruk ani ki khonja sing marakta ungkhanna bagi thodok amada nongmai kapsil lakpata ki khonja sing mayum thadok tuna senakre lanjen nakhi bagi khudong saba lorga mafam aduda laiba yum manga mai thakre grocery dukan ama lut tawkre hairi nungai dolai thabi pat laiba thongam syamgi nga farm da laiba ising singnaba engine ama amanga ta thoki loinana farm aduda songal laga thamba nga mon ahum amasu lut tawkre hairi Hariba thodok ase ngarang nungthil pung mari tarakpa do aida nungai muslim khulgi mioi khrana mic sijina dona mi khomjin bagal oinana nungai maitai gi khul tamna nongmai kapsin dona attack chatharkibani masina maram oraga thangnaba khulgi khunja sing mayum thadok dona senaki masigi khudong chaba lawraga khul ani gi taina bada laiba yauna punna yum manga mai thadok lambani mai thakraba yum sing adudi laisram mukta Laisram Ganga, Laisram Ibomsa, amasung Irungbam Dinesh ki yum singni thodok asigi matangda nungai maitai khulgi khunja singna khudakta Lilong Police amasung Imphal West District Police ta pau piki adubu nungai Muslim kangbuna lambi thingjindar pumanga makai phawba police sing mafamadda tamna sangmanga man khide adumapu athengmada Thawal District amasung Imphal West District Police ki ASP na lusingma tim ama laktuna tear gas shell amadi blank fire tawduna irang adu laksinki Latip haiba misaksina maige thengnai pukhi na mana pukhi de lepi aina jum gi jaksang maning de lepi dinesh na kai no khoi no me kapsala ga mi hal edi kai no haidana aingonda argument tawrei aina lita baidi numai su kapte numai su leite ithang kang tang lai bai sang soga noi machen numai kamna raga aingonda ai han na laitin tor ko mali adu tawganu matungda tawdana ju hono haidana ai adu haima matungda makhoi numai kape tasengna makhoina ai thandale haibagi Chang Roga, I Hana like him talk when I have a say, I may exchange Tamjage. See you may tie Chikuti Lane, you may tie my chair. A way put that was Tiffany, Machi may have the Chaga, Yahweh, have a chair, I hiding. Yambamgi, Masagi, Lokapachalu, Chatpane, Makontai, Kariginona, hang upon Matam, the no make up. I Kumbai, Kumakodagi Moshi, Minat Mangata, Leraga Moshi, Leptana, Capsule. Pin the Bahababu, Sarkagi, Makaitasu, Ahobam, Noi, Yasanarabani, Makut Konadana, Sonadana, Matadana, Konjanaraga, Wari, Yasanarabani, Sida, Ahobama, Sarkana, Miang Changani, Hybajem Hai, Masigi Matung the Sarkana, Kanna, Miam Changani.
Lilong Police Station ki manung sanba Lilong nungai da ganang ki thodok adugi makha tarak pa oigani haina singna ba thodok amada naha ahom na tongdana lakpa Honda Activa ma miyam na mai thakre thodok asi ngasi yupung nipan makai taba matamda nungai mayai laikai da thokibani mafam adu da hojik su Manipur Police amadi paramilitary force ki personnel singna makha taba thokaning da ba thodok thoktana ba haiduna ngak sendra lehori security singna ngak sendra leiraba su mafam adu da kundari ba kunja sing ayamba mi paiba magaloinana leiri Lilong nungai da ngarang kanglu ki irang thokraba tungda awaba taraba lanjendari be miwe singi relief camp ama Manipur Khadi amasung Village Industries Board ki Vice Chairman su oriba aduga lakadariba Manipur Assembly ki mikhalda wangoi kendra da mirep oigadariba sagol sem asogana ngarang iram sipai mamang laikai community hall da hangdoktuna miyam da mateng pangkhre Manipur Muslim Welfare Organization ki President FM Abdullah Pathana nungai da ngarang thoke ba thodog adu makata na sauthoraktana ba miyam na puning phatana leibiu haina apil tawrangli mahana makha pause singna paw loba matamda maikai ani maki awaba taraba tabira ba wa tabira matungda phongbiu haina so apil tawki ngasi hairiba issue si loisanna ba civil society organization MMWO loina masigi constituent masigi samine loop sing amdo apex body sing ngasi hairiba issue si loisanna ba reconciliation tawna ba hona matamda leiminari ba parja section khuding mona mateng pangbiu amadi masi idea aikhoi machen phana yamna keno tawrasu tatna thana yaroi daba sahi kaya gi puwari leiraba adumba kaino ngatani aduna hairiba kaino sida id thoning daba thodokse makhata na thogan bigano masida aikoina masomda inna lenge kanda kanagumba singna aikoida id masida chance hena lorkani habase masi aikoina hatang khan thabagi matam oire matang sois da break ama losage Manipur amadi malengi tongan tongan ba I pau singa loina na ko break tigi yam tona hanjarake impact news bu ming tadron lebiu Admissions open Temple of Learning School gi admission hauzare loinana school lasena chahi tarama pung farak pagi harau tayama phongdok paga iroinana satra satri singna ming chanbada khudong chaba kayam pizari khudong chaba sing asi akaknaba sit khara khakini thuna ming chanbiu khudong chaba sing si mangan biganu akupa marol gi damak Temple of Learning Kanchipurda contact tobiu Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. Admission open Royal Academy Wangjing gi pre-nursery digi class 10 faw gi admission hauzare khudong chaba singdi pre-nursery gi oina admission lem na tawzagani first rank taba singi free tuition fee HSLC exam da Wangjing center gi oina first taba da lupali sing tara gi mana pizagani salient features singdi dedicated pre-nursery class compulsory computer education internet ki khudong chaba ni chingbani ngasimak laktuna ming chanbiu akupa marol gi damak Royal Academy Wangjing da contact tobiu Mayam bobong kada taram na oksari bulletin asing makata papau mayam da pizari. Haukiba December mapanda singjamay maying laikay da bom langsinta na miron biyaw na miyoy mga aso pan nang hankibiki thong buyaning da ba phongdok tuna porom patalay ba DC office complex ki gate mamang da Infal East 1 amsung 2 CD block saumung amadi kay raw bitragi staff sing na wakarin fam da yaning da ba phongdok kre. Bom langsin kraba matung December tarahum dogi Manipuri gi Pause singda attack adu KCP MJC nas Infal East Panchayat ki block 1 2 3 gi video ma di pradhan sing matak sathakeba attack ama oina kairau bitra block ki video oriba KSI Siddharth ta sathaba ladani haina phongdokhiba gi mayok to wakar infam adu sathabani amasung India government ki flagship program khudingmak hauski matam dadi online gi khutang da kanagumba amana hektamak irai line yengba yare haina su wakar infam adu da yauri basingna phongdoraki kari karam bakpin double lebadagi no khabar gi kuthangda akoi gi respected short video da attempt tawbane habirakpa si masi akoi ngasi gi staff sing asina nungai jedabadagi masi gi phampam masi sinjabani matungda asugumba asoka pan thogan bayaba kusughalai bom na singba langsinba gi thabugasi tawbidana ba akoi na appeal tawjabani
थौदोक अदुदा अशोपन नंखरबा इमु मनुंग सिंगी मियोय सिंगदसु इम्फाल ईस्ट सिटी ब्लॉक के स्टाफ पुनमंगना मखोयगी अवाबा अमदि नुंगाइतबदा अखोयसु सरुक याजरी Bom pokai halaba tungda soikebini haidona sengdorak papu yaring di haidona ngasi singjamai apun manu pilup amadi singjamai mayeng mamlaikai gi miyamna wakarin fam amasu phamki wakarin fam aduda aikoi santi pami mirakta bom langsin ganu haina iba play card sing sajina ki loina namaram phana yamna leirabasu mirakta bom langsin ba bom thamjin ba ki thabak tawbi ganu nungaina da ba leirabasu wari sadana loisin biu haina singjamai apun manu bi lukki secretary thongam bina sakhina phangdokhi KCPM DS na yumlakta sumaina aki akhang nangali se moina di mamang da sumaina phongdokre jigi event bisak amadi priyo sakhi gi yumda langsin manate kheti mayungi siddhartha gi yumda bom thambani hai miyoi taruk choi baje sigi daitak KCPM DS na pugadabani amadi sumaina matungda mari leinaba official gi oiba wari chanabi ga daba leirabasu moi office da thanabiu sumaina yumlakta amu hana tawbiganu Manipur Police Constable refresh recruitment batch lisini tarahum doina lisini taratok telok police constable ge pol haidok tringai da makoi ge pol hana loktok piu haina Manipur government ge puning singsilakli hoji biba post tori basi loisindana atuba matam da pol loktok na ba zero lamada afil torokli Raj Medicity ge charitable program ama oina numit taratok ni sumna satharakpa free health services camp ngasi loisin kre social corporate responsibility scheme gi makhada hospital asida lemna OPD basic investigation amasung minor procedures gi servicing asi mamang tha November tang 13 dagi leptana satharakhibani ngasi Raj Medicity da pangthokiba thoram aduda hospital asigi managing director Haubizam Rajena demonetization maram oiraga sel gi awaba amasung UNC gi economic blockade na sangdaba yadraba polam sing phangandabadagi miyamna thainariba awaba kaya si yelaga program asi sathabani haiki mahana makha taraduna numit tara taruni sumna satharakwa free health camp asida OPD department singda punna patient listing aniga samaga khumdra mathoi minor procedure da kuntaret basic investigation da patient sanipan sumna amasung free ambulance service da patient tarahum doida hospital asina lemna service tawki hairi Manipur ki hojik leriba scenario sida demonetization tawuna maram oraga currency ke available gi chang se watpa essential commodities natana makal kuning makke commodities amma ba phangba ngambagi akoi chance leitaba praja sing sida awaba jaitheng amma pibasi Raj Medicity na angamba pangal angamba araiba force mayam da putho aga sinare araga Manipur ki leriba praja sing sida khara dorsu pangbe ba mating pangaga lady bachina khoi khibi koi kunamukchi afawa tinjang kaijang daba samajama oibada mating khada su pangna paina hona jaraga Lagliba December 19 da CSIR UGC ki makhada JRF amadi net examination sing Manipur University ki social science block ta pangtholagani haina university asigi examination coordinator na khangal lakli hariba namit asida kanagba amatana ban blockade amadi general strike na singba tawbidana ba serol sina afil tarokli Mathang sahi January tang tara-tareta pangtokadariba taruk suba SSS Manipa lisini tara-taret ki tentative schedule sing ngasi laukthokre ngasi film forum Manipur gi lampel laiba loisang da pangtokiba paumi singa unaba mada forum asigi chairman L Surjakantana kaksing da pangtokadariba taruk suba SSS Manipa award ta mamang da fikiba award kungi mathakta best of Manipur's tribal dialect film haina mingthon ba award aba hapsil laga punna award komna thoi lautholagani haiki Sahitya Seva Sabiti amasung film forum Manipur na punna khusam nadana pangtokadariba thorom asida special award oina Neta Irabot Lilaroi lifetime mana Manipuri cinema Neta Irabot Lilaroi lifetime mana Sumang Lila amasung Maipak Sanahal Manipuri Zagoi lifetime mana sing yauri Akoi 2012 tagi hawgibani sigi SSS Manipa film award ama Manipuri film promote tobagi develop tobagi Tauna hapai tare, adu handik siga taruk subani. Award kullaram madu award kungama thoi tribal ki films hapsalaga adu oregani. Transporters Samsung Drivers Council loinana Joint Administrative Council All Manipur under Tone 5 passenger service ka khusam nadana hayeng passenger service toriba autoriso Tata Magic amasung Tata Winger singi damak hayeng nongmai bungda leiba Kusum Oil Agency da diesel yengani hairi
Kunmanga suba Impal Book Fair ngasidagi DM College of Commerce ki ground da hokre ngasidagi hogduna tha sigi tang kumapan phawba sathagatariba book fair ase State Central Library Impal amasung Raja Ramon Roy Library Foundation Kolkata na sindana pangthokadabani book fair ase Central Agricultural University Iroi Sembagi Vice Chancellor M Premjit na hangdoki loinana PWD ki Commissioner K Radha Kumar Singh amasung Art amasung culture ki commissioner is Dilip yauna fair adu da saruk yari bestol sing yangsin ki ngasi ki book fair hogdok pagi thoram adu da lamdam asida library ki sapat hanna bahona bada sobat hodang laurakhiba mioi manga da citation amamam amasung sel oina lupa lising manga piduna ikai khumna utki Kabui Dharma Sabana sahi khudingi pangthoktuna lakpagum sahi asigi su kabui salang mai banding sing thoram hokibe December 13 da sugunu makala kai community hall da pangthokre haina kabui Dharma Sabha Manipur ke sero lamana khangalagli Samata Party Manipur State Unit ki President yauna party sig executive member sing Manipur Pradesh Congress Committee MPCC da yaukre party sig President Moyangthem Ibomsana lusingduna executive member kuntarena MPCC da nauna sanglak pada MPCC ki President TN Haukip yauna party sigi mihut singna thagat pagaloina nungai ba phongdokhi ngasi Congress Bhavan da pangthoki patharam aduda Samata Party ki President na matamam da party asi state asida government paiba yarom labasu ngasi di mapangal solok pati ki Congress da sanglak pani haiki loinina si minister na lusingba timamana nauna sengkhiba Tenopal district da ngasi thong sanga ba satpada mari lainana Sakang daba sing na ambush tawdana Manipur police ki personal ahum sian kiba ki thawong bo MPCC na akan bamaw na condemn torokli. District Election Officer Impal West sindana Impal West ki oina systematic voters education and electoral participation campaign ki manung sanna football match kaya ama pangthokadori. Match pangthokadori ba mafam singda atopa SBEEP program sing haibadi public health camp office hangba amasung biometric enrollment camp na sing basu pangthokani hairi mifam khudimak na program sing asida saruk yabiyo haina Imphal West ki district election officer Robert Singh Khetri mayum na thadrok pasero lamana khangalakli sanga sanagadaba football match sing adudi December 13 ki pung ama makhaida 18 konthojam AC amasung 19 patsoi AC ki team ani na patsoi part 4 football ground da lamba tawnagani December 18 ki pung ama makhaidana 16 sengmai schedule cast AC amasung 17 lamsang AC ki team anina United Progressive Indigenous Lamdeng Khonok playground da lamba tawnaragani haina serola sina makhatari hauzik ngasi nomagi sanabgi pauda Neroka FC sangakpam humpu suba Sir Churusan Singh KCSICB Memorial Football Tournament ki semi final sangkre ngasi tournament asigi sanakiba ahanba quarter final gi match amada Neroka FC sangakpam gi sanaroi EC Emmanuel na match ki hupumatoi amadi humdrani toi super minute singda panjal ani aduga Kalon Barne ke amasung CA Sushil Kumar ani na match ki kunmunga amadi humpumari super minute singda panjal amamam ga sanaduna DM Rao awang segmaibu panjal mari suina da maithiba firam laga tournament asigi semi final sang bangam ki All Manipur Football Association ki miyeng makada saliba tha asigi mari dagi haukiba tournament asida mapal lam ki team ani yauna football team kuni toina saruk yari knockout basis ta satariba tournament asigi hayeng sanagadaba ani suba quarter final da FC Zalen Sadar Hills amadi mapal lam ki team ama oiriba Bar Hunka AC Kokrajahar Assam ani na laba tawnaragani Ahum suba Sector Trophy Football Tournament FC Telo mai pakre ngasi tournament asigi taratrok suba ligta NFA Nongren gi sanaroi KK na panjal ani aduga SYO Sajang gi sanaroi P Santos amadi P Sanaton ani na su panjal amamam ga sandana match ase team ani mangna panjal ani ni sanadra draw oiki satari tournament asigi taratare suba ligta na FC Telo gi sanaroi NGGT na panjal taruk aduga K ibotumna panjal amaga sanduna STT Sector C timbo yamna laksana panjal tare suina da maiti ba piki hayeng sathara football tournament asigi makata ba league match ani sanaragani Manipur amadi Bihar ani gi bilateral series gi ahan ba one day match da Manipur mai pakre ngasi luang samam da leiba luang popa cricket stadium da sana ki ba ahan ba one day match atu da Bihar na toss ngamdana fielding hana sanana ba wareb loki match asida batting hana sana ki ba Manipur na apiba over nipu yogdana over kuntra taret ka ball mari da wicket taramak turga dan samag nipun nipan
lौba ngamki innings asida Manipur ki batsman Sultana run kuntra lauki masigi paukhumda second batting sanaki Bihar na over kuntra taruka ball amada wicket taramak turaga sumnagi run samaga ahum khak laudana match asi run nifumanga da maithi banangki innings asida Manipur ki bowler William na wicket ahum aduga Sultan Homendro amadi Kennedy na wicket ani ni lauki match asida Manipur ki all rounder Sultana run kuntra amasung wicket ani laudana man of the match taki ngasidagi Manipur Cricket Association chindana chathariba bilateral series asigi hawdokpagi thoromaduda MCA gi masak nairaba miyoi kayana saruk yaki hayeng team ani asina ani suba one day match sanaragani Ngangkham Boboi Memorial Second Division Football Tournament BSU Kairao mai pakre hairi ngasi tournament asigi kunthra mari sub leg match amada BSU Kairao gi sanaroi Salman na panjal ani aduga Farhan amasung Balal ani na panjal amamam ga chanduna YBC Langdumbu panjal mari ani da maiki ba pibangamki satharale ba tournament asigi kunthra manga sub leg tana SWC Khongman amadi UDO hangang ani na match ki apiba matamda panjal ani ni sanaduna match asi draw oiki Imphal East District Football Association asinduna Poiro Khongjil gi Thambalnu Sports Complex satharagli ba tournament asigi hayeng match makhataba league match ani sanaragani haina tournament asigi convener na thadorpa sero lamana khangalagli Singjabai Kang tournament ki sahi yankai amadi humpu surba singi oiba league kam knockout tournament da Nambol Kendra Kangkhut semi final sangkhre ngasi namarapam mandop kam community hall singa mathakta laiba Singjabai Kang sangda sanakiba tournament gi ohum suba quarter final ki match samada Nambol Kendra Kangkhut na Singjamai A Kendra Kangkhut pu panjal taramapan taratreta maithi ba firam laga satharagli ba Kang tournament asigi semi final sang bangam ki Singjamai Kangkhut na sinduna satharagli ba tournament asigi hayeng mari suba quarter final ki match samada Singjamai Kendra B Kangkhut amadi Konthaucham Kendra Kangkhut ani na laba taunaragani Nahakpam Manggolzau Thoiding Jam Kulabidu amadi MMK Ningsing Kang tournament da Usekon B Kangkhut mai pakre hairi tournament asigi ngasi sanakiba league match amada Usekon B Kangkhut na langmai thet Kangkhut pu panjal tara sama kuntaruk humdra mari da maiki ba pibangamki sports Kanglon da All Manipur Kang Association asindana kongba Laisram Laikai da laiba ima angawai community hall kam Kang sangda sathariba Thasigi taratarita sana gadaba Kang tournament asigi league match amada Salungpham Kangkhut amadi CRC Khundrakpam Kangkhut anina lamba taunaragani haina tournament asigi general secretary na thadorpa sero lamana khangalagli Sanore Singh da anti doping awareness people ina nomui goiba workshop ama pangthokre tholomasi National Anti Doping Agency NADA New Delhi gi meeting makhada Manipur Olympic Association amasung Sports Authority of India Imphal na punna khusam nadara khuban lampak talaiba Sai Special Area Games Hall na pangthokhibani ngasigi tholomadu da Sai NERC Imphal gi director Francis Marwin NADA gi project officer Dr. Ankush Gupta amasung Donacharya awardee L ibom sana saruk yaki Aroibada bulletin asig headlines amohana miyam da thamjage Tengnopol ki mafam ani da sakang da basing ambush torapada mani police ki personnel ahum laikitre nipana sokle Laikitraba policemen singi mafam da guard of honor piduna amadi CM amasung cabinet member singna laikatun ikai khumna buot kre Si Minister Ibo bina Tengnopal amadi Kangpopi district sing sangakre underground loop amatana kihalaga satkadaba government nati haina section wa thamkre District tare lauthokhe bagi mayokta UNC na sinduna khullamadi senapati ta miyamgi rally sing sakre Amasong lilong nunggai da hojak su phibam luna leiri makha tara thokaning da bathok thoktanaba security gi akan ba chakhin thorang lokhat kre